India ki awang nongpok state singtagi oiba startup po hena kongjel yangshin hangadawriba Digi Sapne 2.0 ngasi si Minister Yunam Khemchand launch Toukhre loidana Manipur na awang nongpok state singi oina asawba fida ama kanba ngamba khaktanatana Manipur gi singi lamdasu startup ki program paikhatuna saukhatpa Manipur ama oirakna bohanabada leiriba officer singa angamba thodang yamina si haina si Minister Yunam Khemchand phongdokhre planning department sinduna singmairong da leiba Classic Grand Imperial Hall the Pangthokpa Digi Sapne 2.0 Hongdokpagi Thauramadu Manipur gi Chief Minister Yumnam Khemchand, Chief Secretary Punit Kumar Goyal, Manipur Technical University gi Vice Chancellor Professor W. Chan Babu, Sikkim Manipal University gi VC Professor Gopala Krishna Prabhuna Sarugyaki. Amadi Awanpok State Singdagi Startup the Mai Palaba Entrepreneur Singda Certificate Sing Kusinaki Amadi Manipur Yoinasu Startup India Amadi Startup Manipurna Sakhangnaba Inside Smart Glasses the Technology Sizinaduna Mamit Udraba Singda Kanaba Piriba Akumen AI da Certificate of Recognition se Minister Yunam Khemchand Yentoktuna Puning Thogatki Chief Minister Makhatar na Phongdokibada Manipur legang startup ecosystem bu hena mapangal kangkhanana bohonari Digi Sapne 2.0 wasi startup singi innovation kya thabak ta onthong ba khwaidagi phaba lambi amani department asina kana honaduna laibak asigi oina Manipur ne scheme asibu mangjil thanaba pukhalakpa simak yamna thaganingai ni loinana lakadoriba anoba scheme asida singi district sing yawholagani masida hena mapung faba amata oiba Manipur ama sangotpada asoba thodang lobiu irangi matamda leiriba lengak asina mapung fana thabak phanganba ngamdrabasu lamdam asigi entrepreneur kayana startup ke mateng loinana miyoi kya thabak phangalamba singbasu thagatpa phongdokhi crisis period के मणिपुर सिदा सरकार की तबक खुदिमा सरकार विभागम बनते पर इंटरप्रेन्योर सिंगा करना होना स्टार्टअप की टीम ना चावनो मति मतेंग बांगबसी जेगी नोआइजबा मनी एट द सेम टाइम लास्ट सिंगी डिस्ट्रिक्ट सिंगा योरनी हाई मतंग लाकदोबा सिगी स्टार्टअप की प्लान सिंगा सिंगी डिस्ट्रिक्ट सिंसु निथेने यौलकांदा मणिपुर की अपन संतम पुगलबदा स्टार्टअप दा सोबतो गांगो बियो हाइजरकांदा इटेंजरी पुनो बुथालसरी